Praise the Lord. Ahanba magtada Kanbiba, ako'y loinabiba, ako'y thadokpidaba, ingthabagi jubras, nungsibagi haurakpam oiriba, Kanbiba Mapu, Prabhu Jesu Christa gi sengthoiraba minglenda, yengbiriba amasung tabiriba, ichilinaw sing, ichilima pabong sing, marup sing maja sing mayam, pumnamakpu dayanan laisramna, ikai khumna jabagaloinana, yaifa mangol pizari. Tektakai daba nada yektaba, phattabadagi, matam chuppada Kanbiba oisanu, Prabhu Jesu Christa, ipa ishorna, Thagachari mayam ngasi yamna athoiba video ama thengnajabani yamna thaujal na thallaba ipa ishorgi matik mangal takthokpa video matik ama mayam ai thengnajai hairiba video si yengbigadoriba adom ishorna Prabhu Jesu Christa na adom bu yamna nungsi haibase adom kaubigano yengbiu mayam amasung adom na share toba kaubigano ahanbada video si ai thajarake Yeson mujenam si niyako yeyalke empersekurbo gada somula uiguralo dodu yo gada somula uiguralo nitiyanam betineyanam yorositinam mudisakamule udikomul ayotahin mukurtu kujka mudurtu kujka albolam tabiriba mukurtu kujka mudurtu kujka albolam tabiriba ajapunga hudur harapunga hudur Jesu bonam hilaju Somintu kujmule nyermintu kujmule Jesu dari jamanalayu Empatu kujmule nyertu kujmule Jesu anyanam nalayu Jeson mujenam si anyake lamtagoni Jeson mujenam si niyako yeyalke empersekurbo. Praise the Lord. Video sida mayam akoina uribasi Leisembiba Mapu gi sarga malem taibangpan sembiba Mapu ishorgi Thawai Asengba na khuno onduna kumthabirakpa akoida uhanba akoida takthokpiba akoibu nungsibi haibagi khudam uthokpibagi athoiba video ni mayam ishorna akoi miyoibu asukki mutik nungsibagi maramna mahakki machanupa thabirakpani machanupa adubu thajaba mi khudingna mangdaduna lomba naidaba hingba punsi fangnaba kidamukta hairiba asimak mayam akoina Prabhu Jesu Christa na Jordan Turenda baptize tauba Johandagi baptize lauraba matungda swargadagi khonjel amana hairakki madudi nahak aigi nungsiba ichanupani aina nangonda yamna pele hairaba matungda khunu onduna Prabhu Jesu Christa gi mareng manda tongkhibani mayam akoina Matthew gi pandup ahumgi mayam padataraga tarukta akoina uba fangani pathokserake aduga Johanna Jesu bu baptize taurabada Jesu na isingdagi hek kakhalakpaga yengu mangonda atia nongdon hangdokle aduga ishorgi thawaina lam khunugumna kumtharaktuna mahakki mathakta tongba mahakna urami aduga yengu swargadagi khonjel amana sumna haireki nahak aigi nungsiraba ichanupani mangonda ai yam pele hai hallelujah mahak aigi nungsijaba ichanupani mangonda ai yam pele praise the Lord tabi khraba chilinaw sing iche chelima pabung singi mathakta Thawai Asengba gi loinabibagi thaujal ado hena fangbibo oisanu mayam ngasi adom na yengba fangbiribasi ipa ishor gi thaurangni mayam
ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯅꯨꯡꯁꯤ ꯑꯗꯣꯝꯒꯤ ꯅꯨꯡꯗꯁꯨ ꯏꯁꯣꯔꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯊꯥꯕꯤꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯏꯕ ꯊꯋꯥꯏ ꯑꯁꯦꯡꯕꯁꯦ ꯑꯩꯈꯣꯏꯗ ꯂꯩꯔꯕ ꯃꯇꯝꯗꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯇꯧꯔꯣꯏꯗꯧꯕ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯈꯔꯗꯪ ꯑꯩ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯔꯛꯀꯦ ꯑꯍꯥꯟꯕꯗ ꯏꯀꯥꯏ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯃꯤꯅ ꯍꯥꯎꯒꯤ ꯂꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯗꯨꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯍꯥꯏꯕ ꯏꯀꯥꯏ ꯍꯥꯏꯕꯁꯦ ꯃꯥꯡꯈ꯭ꯔꯒꯅꯤ ꯑꯀꯤꯕ ꯃꯥꯡꯈꯤꯒꯅꯤ ꯃꯌꯥꯝ ꯑꯀꯤꯕꯁꯦ ꯏꯁꯣꯔꯗꯒꯤ ꯅꯠꯇꯦ ꯍꯥꯏꯀꯣ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯣꯏꯅꯕꯤꯔꯛꯄ ꯀꯅꯥꯒꯨꯝꯕ ꯑꯃꯁꯦ ꯃꯍꯥꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯇꯥꯛꯊꯣꯔꯛꯀꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯍꯥꯏꯅ ꯇꯥꯛꯊꯣꯛꯀꯗꯧꯕꯁꯦ ꯑꯐꯕ ꯋꯥꯄꯥꯎ ꯐꯣꯡꯗꯣꯛꯀꯗꯕꯅꯤ ꯔꯨꯜ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯅꯠꯇꯦ ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯋꯥꯌꯦꯟ ꯌꯥꯊꯪ ꯑꯗꯨ ꯊꯨꯡꯍꯟꯕꯤꯕꯅꯤ ꯀꯥꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏꯗꯧꯕꯗꯣ ꯃꯌꯥꯝ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯔꯛꯄ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯖꯔꯛꯄ ꯄꯨꯟꯁꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯤꯕꯗꯣ ꯑꯗꯣꯝꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯏꯄꯥ ꯏꯁꯣꯔꯅ ꯀꯔꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯀꯔꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯎꯔꯦ ꯌꯨ ꯑꯥꯔ ꯇꯣꯏ ꯇꯣꯏꯅ ꯍꯥꯔꯛꯄ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯈꯪꯗꯕ ꯂꯥꯛꯄ ꯃꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯈꯪꯗꯕ ꯀꯌా ꯃꯌꯥꯝ ꯂꯩꯕꯥꯛ ꯑꯃꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯄ ꯃꯤꯅꯨꯡꯁꯤ ꯂꯩꯔꯛꯇꯕ ꯍꯥꯏꯔꯤꯕꯗꯣ ꯉꯁꯤ ꯆꯞ ꯆꯥꯅ ꯑꯣꯏꯔꯕꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯒꯗꯧꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯣꯏꯒꯗꯧꯕ ꯃꯇꯝ ꯑꯁꯤꯗ ꯏꯁꯣꯔꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗꯣ ꯃꯅꯥꯏ ꯅꯨꯄꯥꯁꯤꯡ ꯑꯃꯁꯨꯡ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯐꯥꯎꯕꯒꯤ ꯃꯊꯛꯇ ꯅꯨꯃꯤꯠꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯩꯊꯒꯅꯤ ꯑꯩꯈꯣꯏꯅ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯎꯕ ꯐꯪꯉꯤ ꯄꯥꯈꯣꯟ ꯆꯠꯄꯒꯤ ꯊꯕꯛ ꯄꯟꯗꯨꯞ 2ꯒꯤ ꯄꯗ 18ꯇ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯤꯡꯗ ꯑꯁꯨꯝꯅ ꯑꯣꯏꯒꯅꯤ ꯏꯁꯣꯔꯅ ꯍꯥꯏ ꯑꯩꯅ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯑꯩꯒꯤ ꯊꯋꯥꯏ ꯍꯩꯊꯒꯅꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯡ ꯑꯃꯁꯨꯡ ꯅꯆꯥꯅꯨꯄꯤꯁꯤꯡꯅ ꯋꯥ ꯇꯥꯛꯊꯣꯛꯀꯅꯤ ꯅꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯗꯔꯁꯟꯁꯤꯡ ꯎꯒꯅꯤ ꯅꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯃꯪꯁꯤꯡ ꯃꯪꯒꯅꯤ ꯑꯗꯨꯒ ꯄꯗ 19ꯗ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯏ ꯅꯨꯄꯥꯁꯤꯡ ꯑꯃꯁꯨꯡ ꯏꯅꯥꯏ ꯅꯨꯄꯤꯁꯤꯡ ꯐꯥꯎꯕꯒꯤ ꯃꯊꯛꯇ ꯅꯨꯃꯤꯠꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏ ꯍꯩꯊꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯋꯥ ꯇꯥꯛꯊꯣꯛꯀꯅꯤ ꯍꯜꯂꯦꯂꯨꯌꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯐꯣꯡꯗꯣꯛꯄꯁꯦ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯕꯗꯨꯅꯦꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯧꯕꯤꯈꯤꯕ ꯊꯕꯛ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡ ꯑꯁꯦ ꯐꯣꯡꯗꯣꯛꯄꯁꯦ ꯍꯥꯏꯔꯤꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯁꯦ ꯍꯥꯏꯔꯤꯕ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯩꯅ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯑꯩꯒꯤ ꯊꯋꯥꯏ ꯍꯩꯊꯒꯅꯤ ꯑꯗꯨꯒ ꯏꯅꯥꯏ ꯅꯨꯄꯥꯁꯤꯡ ꯑꯃꯁꯨꯡ ꯏꯅꯥꯏ ꯅꯨꯄꯤꯁꯤꯡ ꯐꯥꯎꯕꯒꯤ ꯃꯊꯛꯇ ꯅꯨꯃꯤꯠꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏ ꯍꯩꯊꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯋꯥ ꯇꯥꯛꯊꯣꯛꯀꯅꯤ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎꯁꯦ ꯌꯦꯡꯕꯤꯔꯤꯕꯁꯤꯡ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯔꯤꯕꯁꯤꯡ ꯏꯁꯣꯔꯅ ꯑꯗꯣꯝꯒꯤ ꯅꯨꯡꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯩꯊꯕꯤꯔꯕꯅꯤ ꯑꯗꯣꯝ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝ ꯏꯄꯥꯒꯤ ꯊꯧꯒꯜ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯑꯗꯣꯝꯅ ꯆꯠꯂꯨꯒꯗꯧꯕ ꯐꯪꯅꯒꯗꯧꯔꯤꯕ ꯍꯜꯂꯨꯒꯗꯧꯔꯤꯕ ꯏꯄꯥꯒꯤ ꯃꯐꯝꯗꯀꯣ ꯑꯊꯣꯏꯕ ꯂꯨꯍꯨꯞ ꯐꯪꯖꯅꯕꯒꯤꯗꯃꯛꯇ ꯊꯧꯒꯜ ꯇꯧꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯐꯣꯡꯗꯣꯛꯄꯤꯌꯨ ꯃꯔꯝꯗꯤ ꯂꯧꯕꯨꯛ ꯄꯨꯝꯅꯃꯛ ꯃꯨꯜꯂꯦ ꯈꯥꯎꯒꯗꯧꯕ ꯋꯥꯠꯂꯤ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯤꯒꯤꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯎꯒꯤꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯦꯝꯕꯤꯔꯛꯄ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯕ ꯐꯨꯝꯕ ꯍꯤꯡꯒꯠꯄ ꯃꯄꯨꯕꯨ ꯃꯤꯒꯤꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯀꯃꯦꯟ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯃꯁꯤꯒꯤ ꯋꯥꯄꯥꯎ ꯑꯁꯤ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤ ꯇꯥꯕꯤꯔꯤꯕ ꯑꯗꯣꯝ ꯏꯁꯣꯔꯅ ꯕ꯭ꯂꯦꯁ ꯇꯧꯔꯕꯅꯤ ꯑꯗꯣꯝꯒꯤ ꯅꯨꯡꯗ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯩꯊꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯣꯝꯁꯦ ꯏꯁꯣꯔꯅ ꯈꯟꯗꯣꯛꯄꯤꯕꯅꯤ ꯍꯥꯏꯕ ꯀꯥꯎꯕꯤꯒꯅꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯆꯔꯆꯇ ꯁꯟꯗꯦ ꯅꯨꯃꯤꯠꯀꯤ ꯆꯔꯆꯇ ꯏꯁꯣꯔꯒꯤ ꯊꯧꯒꯜꯗ ꯈꯨꯟꯅꯨꯗꯨꯅ ꯂꯥꯛꯈ꯭ꯔꯤꯕꯗꯣ ꯃꯀꯣꯛꯇ ꯑꯃꯨꯛ ꯇꯣꯡꯉꯦ ꯃꯔꯦꯡ ꯃꯥꯟꯗ ꯑꯃꯨꯛ ꯇꯣꯡꯉꯦ ꯏꯁꯣꯔꯅ ꯎꯠꯊꯣꯛꯄꯤꯕꯅꯤ ꯑꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯩꯊꯔꯤ ꯊꯥꯗꯕꯤꯔꯤ ꯏꯄꯥꯒꯤ ꯑꯐꯕ ꯋꯥꯄꯥꯎꯒꯤꯗꯃꯛꯇ ꯍꯥꯏꯕꯁꯤꯅꯤ ꯇꯥꯈ꯭ꯔꯕ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯦꯟꯅ ꯍꯦꯟꯅ ꯏꯄꯥꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯕ ꯑꯩꯈꯣꯏ ꯑꯣꯏꯃꯤꯟꯅꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯃꯗꯨꯗꯤ ꯅꯊꯧ ꯅꯥꯐꯧ ꯑꯩꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯄꯨ ꯉꯝꯂꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ